Mapuroibagi Manaonupaga Khatnabadagi Leikhidrabi Shanti gi Asiba Hakchang Morgue Amuk Hanna Thamkhre. Haukiba nongmaijing numita Mapuroibagi Manaonupaga Khatna chainaba thokraba matong masagi phamungda chingnaningai oiba mawongda sina lairamkhiba khangabok part 3 makha laikai sanglen manaktage saikhom mongbe khundrakpam ningol Shanti gi Asiba Hakchang lobada yanare haiduna ngarang nupa mayumna laurubada nupi mayumna irang haurakpadagi Amuk Hanna Jenims ki morgue Thamkhre. Ngarang ki thokdok asigi matangda Leikhidraba nupi asigi Manaonupa khundrakpam Sunil na phongdorokpagi matungin ngahan SP Thobal gi office ta nupa mayum amasong nupi mayum ani gi miyoising punna phaminaduna Leikhidrabi khangabok part 2 mayai lekai dagi khundrakpam ningol Shanti gi Asiba Hakchang adu mahangna poksaba machanupa na mamagi mathomangam pangthokjagi haijarakpadagi yanaba ama purakhe yanabadu Leikhidrabi Shanti gi Asiba Hakchang ngarang nakal animaki miyoising yauraga Jenims ki morgue gi punna lawminaraga nupa mayumda poloi bahaina yanakhe adubo ngarang ayok pung 10 tabada nupa mayum gi miyoising na case asigi ayoga Jenims ki morgue ta changlaga Asiba Hakchang adu nupi mayum gi miyoising yaudana yumda putharakhiba ni haire mahakna makhata na hai ngarang ayok pung 10 khara henba matam aduaida nupi mayum gi miyoising su Jenims ki morgue ta Asiba Hakchang loba chatkhe makoina satpa duda mi amata leramdabadagi morgue ki staff sing da hangbada Asiba du puthakre haiba khanglakpa nei asigumba yamna mawong maril tadaba thawong ase condemn tawe loinana Leikhidraba isi asigi mathong mangam aikhoi mapamge imung manungda tawhanbiyu aduga case asigi ayo oiriba masong masida daita lawriba singi mathakta Manipur leingakna asumaran thigat piraga matik sabai action lobi waikhe Leikhidrabi Shanti gi Asiba Hakchang adu Thobal police mapa yorakpada police na khamlaga nupa mayumda puba du thingkhe nupi mayung gi miyoising nasu Thobal police station gi gate ta thomjilakhe phibam aduda SP Thobal amasong DC Thobal yauna DC gi office ta nupi mayum amasong nupa mayung gi miyoisinga wari sanabada Asiba Hakchang adu kanada pigani haiba laikhai taba ngamdabadagi Amuk Hanna ngarang numidang wairam Jenims ki morgue ta thamkhibane Advertised Oina Thamliba facts Loutharamba Meeoi ama jail Youkhre Imphal gi tongan ba mafamsingda private amadi government ki oina miyam da pak sauna lambi da advertise tawriba poster banner facts yankhairom ayaba yaudana Loutharamba Meeoi ama CJM Imphal West na judicial custody remand pibadagi accused adu ngarang jail Youkhre ba accused adu di Bisnupur district ki ngaikhong maning lekai dagi pukrambam Biswamitra chahi kun apokpa Leikhidraba P Birvardra Singhane thokdok asigi matangda khuraidage Meeoi amana Imphal police station na complaint file ama langkhalakhe complaint aduna hairibade thangmai banda leiba Domino's Pizza Mayage Lila Singh Khongang khongda leiba Wangkhai gi Sharma Enterprises na agency oiduna theliba Peter England ge flex poster adu accused aduna ngarang ayok pung 12 adwaida lauthaba thengnakhibane accused asina Imphal area da theliba khurai ge Digital Manipur Wangkhai Sharma Enterprises Sangai Progda leiba RD Graphic ki apunba flex yankhairom lauthaduna huran khibani haina complaint aduna palakle police na accused adu farba matong wahang pahong sathaba matamda accused asina khumlakhibade Imphal West amasung Imphal East ke tongan ba mafamsingda leidiba Foster flex yankhairom mahakna huran khre haina khumlakhe police na accused asi makhata ba judicial custody remand pinavagidamak ngarang CJM Imphal West puthorokhe police ki remand adu tarba matong court na accused asi tha sigi kunga 3 phauba numit 15 ne judicial custody remand pibadagi accused asi ngarang jail yaukhibani haide nupi advocate amada Khut Tharui haiba Meeoi ama jail Youkhre nupi advocate amada Khut Tharui haiba ge maralda police na fajinduna leidiba masagi chahi kunga 3 lom suraba nupa macha ama ngarang judicial magistrate first class 1 Imphal West na numit 15 ni ge judicial custody remand pikhre advocate nupi adu da Khut tharakpagi thawong adubu yaningda ba phongdokpa oina All Manipur Bar Association Amada notice Thettuna ngarang ayuk pung 12 minute kuntra rom tabadagi court ki hearing adu loidriba phauba thabak lepna ba khangankhe notice adugi matungin advocate singna thabak leptuna laikhe urgent matter khara khagnatana high court amadi lower court singda thabak amata tawkhide Ambana mangjong na thokiba notice matungin na ngarang gi hearing adu da accused adu gi advocate saruk yakhide adu moina mag victim gi advocate te yaukhe victim oiriba advocate adu da pukning thogat poina yamlaba advocate singna ngarang Imphal gi court complex ta laktuna lainakhe police tagi fangba report ki matungin advocate nupi ase tha asigi tara gi ayuk pung 12 minute kuntra rom taba matamda high court tagi halakbada nagamapal
Phawai Sangbam Laikai Mapada Pleasure Thauduna Lakpa Nupa Aniga Gari Thengzinakhe Ngayak Ungkhanaraba Matung Nupi Aduna Lale Haijanaba Hairubada Maningda Tongba Nupa Aduna Miya Mamangda Khut Thaba Amade Phajadaba Hai Wata Sizinarakhibani Haire Accused Asigi Mathakta Police ta complaint Tawbadagi Mahakpu Imphal West Police na Numit Asimaktada Phagatke Pharaba Meeoi adu Thangmaiban Masnam Laikaidagi Longjam Rohit Chahi Kunga Taret ne Loinana Mahaka Garida Lakminakiba Meeoi aduna Khopum Satu Dau Biles dage Somhi Yamthai Kaubi Haire Case asi Makata na Kumna Thijinba Ngamnabagidamak Police na Court Judicial Custody ge Remand Pibinaba Nirakhiba ne Submission adu kumna yangsilaba matungda tha asigi kunga taret fauba court na remand pikhiba ne nakala maromda Rohit ki case lepin na ba advocate amata Leikhidaba amadi thawdok asigi matangda Manipur Human Rights Commission mathau tawdaba maramna wakat pagi khudong saba phangkhidaba asiga mari leinana National Human Rights Commission da ayiba cherol thaduna wakat khre haire aduga topa paw amana the Sangai Express ke mamang sahi 2022 ge FIFA World Cup contest da saruk yakhiba singi lucky draw Ngasi nungthil pung ama taba matamda Sangai gi office building da lucky draw pangthokjaraga ne maram aduna lucky draw sibu saruk yabiningba singna nungthil gi pung ama taba matamda saruk yaba lakpiba yaga ne aerial survey chathabada cycle thangjing singsang da paktang nana popi tharamba thengnare popi thaba khul singi ration kangnana ba ministry da se iraga ne Susindro chief minister gi midyeng makhada Manipur lenga ke CAF and PD minister Laisangthem Susindro na luchingduna Ngarang district ahum gi tongan-tongan ba mafam sing da popi thari ba mafam sing khangdok na ba aerial survey chathakre survey adu da thangjing range amasung cycle range da paktang na popi tharamba thengna khre aerial survey adu gi matang da paudam laduna minister Susindro na hai laingang na sangsiliba war on drugs campaign gi saruka maoina chief minister gi midyeng makhada ngarang district ahum gi tongan-tongan ba mafam sing da aerial survey chathakhe survey adu da Chandel district ke border area Churasanpur district ki thangjing range amasung Kangpokpi district ki cycle range da paktang na popi tharamba thengrakhe mafam asigi miyam gi wakhalon karino khangba ngamde tawgi haina tawbage matagum thangjing range da paktang na popi tharamba si pende masida chenaba Meeoi sing laingang na chapchabe action logduna chairak piga ne amarom da popi thariba khulgi miyam da CAF and PD ge makha da piriba ration card kakna basu ministry da che iragane masa masagi khulda thariba popi sing masana mangan phamtho e laingang na su kayarak popi thadana ba made tharamba sing kakthana ba appeal tawkhiba leiraba ne adubu adumak thaduna chauna kai ba pirak pasidagi tangai fadana action asi lakhot ka dawriba ne survey asi mathang sayol khargi matungda amuk sathaki ga ne survey asi da thengnarakhiba khudingma ki video photo sing chief minister da ngasi mak sinaraga ne war on drugs asi mapung phan navagi damak drone sisinaduna paktang na popi pambe mangan bagi thabaksu athubada paikhalagani haikhe mahairoi singde insilaga irang thongna basilam basing akan ba mijeng changlaga ne lainga dana manjuri university bo hena saukhat anana ba miyam na pirakpa positive oiba pauktak sing Department of Higher and Technical Education na taramna OA adubo kanagumba mahairoi singde insilaga mahairoi singbo irang hawanduna academic atmosphere da kaiba thogan na bohon rakpasing de taray na lawroi haina Manipur lainga ke deputy secretary of higher and technical education ge Daryal Zuli anal na khuyek biduna thadorokpa cherola man haire aroi bada tabi ribapum na makpo thagachare